रणबीरबू कस्टडीदा थमलगा इहंग पाहोंगे स्केच तौरबा पिक्चर अदुदसु रणबीरगे सक्तम मयेक सेंगना तारी चेनबा याररोइदबा ममीनी रणबीरगे मचिंदगी मा याउदे मा खंगदे हाइजरबसु हियरलगे केस पाइरिबा ऑफिसर अदुनदी चुंगनदबा ngamde हुरानबना कैदोनुंगदा हुई हाइरक्लोय अदुना रणबीरबू ऑफिसर अदुना स्टेशन दा थवैना पुरिबनी मरी मखों खजिकदासु खंगबा ngamgani खंदुना ऑफिसर अदुगे अंगंबा लेवलदा रणबीरगे मचिंदगी असेंगबा चुंबदो खंगननबा हाइदोरकनबा होने रणबीरसु वाहन खुदेंगी मा तौदे मा खंगदे हाइबसी इतत्ततुना दुमखाय माना फना तौदे उदे हाइरगसु मंगोना चिंगदनिंगाइदे यामना लैरी इरैनुना तौखिबा मओंग स्केच तौरिबा पेपर अदुदा तारिबा सक्तम फिबा मूर्ति चेनबा याररोइदबनी अदुना हौजिकसु ऑफिसर अदुना रणबीरबो मखोय अनि खक लैदुना इहंग पाहंगली टेबल दुदा थमलिबा पेपर अदो रणबीरगी ममांगदा तपने एनसिले मखुदुना टेबल अदुदा कोकोक थिनबिसु सानदुना पेपर सिदा तारिबा मयेक्सिदे हाइजिनबा यारोय मसि मिनंबा नते मिस्टर रणबीर थबकदो नंगना तौरगदि तौई हाइना अखोइना खुद थाद्रिङै सिदा नंग सेंगना दुमा खायो नंगना सेंगबदो हाइबा तारगदि अखोइ खुद थारे मदु नतदना हौजे अखोइना हंगलिङै सिदा असेंगबा हाइद्रगा अइना कोना खंगलकपा तारगदि नंबु मखल मखलगी केस पांचिलगा नपुंसि चुपा कैसम संगदा नमसिलगा थमगनी रणबीर थवैदे माना तौदे खंगदे हाइबगम हौजिकतो सक्तो यामना ताखना ऑफिसर दुदा सुमना असेंगबु मसकुरगा येकपसुनदब वाखल सागतुना येलखुमु मियमबो अइगा हाइफेट मानै हाइबगिदमक्ता अइबु फारगा वाहंग पोंगबु तौबसिदे सर तुअसिदा सिदे अइकोइगे थौनी केस अमा माइ पाकनबगिदमक्ता मरी लेनब खुदें थिजिन हुमजिन बाइबिसिदे तौदबा यादबनी सोमदा थैदोकलगा लेनब होनगमसि असेंगबुदो हायो अखोइदा मतम याम मंगहनगनो मरल सुंगले लेतब मी अमा फारगा मरल लेनब होनबसिदे फजदेदा सर मिस्टर रणबीर वासे यामना कोइथोक्तना लेब हौनदे असेंगबा चुंबदोदि हायो चै चाद्रिङै अखोइगी मैनेजर मांगबगा अइगा मरी सुंगले लेनदे अइना ngasaiदगी हाइरिबसेरे सरना भाव ताबिद्रबा माले मैनेजर मांगबा नुमितो अइ युमदा ले थाजद्रगा युमदा इचागी बर्थडे नुमित ताबगी बर्थडे सेलिब्रेशन तौदुना लेबगी वीडियोदो अइगी फोन सिदा यावरे सर येंगे हाइरसो येंबा यागनी मदुदा डेट नुमिना चुंगबा लोइना यावरे कदा नंगी फोन दो पुथोरो रणबीर मागी फोन दो पुथोकलगा ऑफिसर दुदा मचागी बर्थडे तौबगी केक कक्पा लांगबा मयाम अदु येंगहाले वीडियो अदो यामुनी येंगलबा मतों नंगी नचागी बर्थडे से पुंग क्या तौबनो बर्थडे से बुदे सर नुमिदांग वरमदा तौबने अयु नुंथिलदना बर्थडे से लांगदना लेरब नुमिदांग तौबदुना फै हाइना तौबने असेंगबनि सर नुमितो युमदा लेजे अखोगी मैनेजर मांगबसे अइ तसेना खंगदबने फरे फरे नंगना सेंगना हाइरबनिना पेपर सिदा तारिब मिसकसे माना बोइरमलनि अदुना नंग युमदा अनखिबा यारनि अदुबु नंगी फोन सिदे सिदा ngasi thanamba tare ngasi ge khoina lahurake वीडियो से कहीं येंगे हेंग स्टेशन दा लापी अदुगा फोन से पुखो रणबीर हराव हराव मागी फोन तो पिथोरे होय सर अइगी ओइनादि थबक अदुदा याउदबनिना कैसु खंदे अदुम लैबुहेव हयेंगदो अइ अमुक लक्चरके ओके ओके तोख्रो रणबीर मागी फोन दो थनमलगा थोखिरमे रणबीर गे फोन दो पाइखटलगा यामना मुन्ना ngahak yengduna lei अदुमना लेरिङै ऑफिसर अदुगी मखा ताबा ऑफिसर अमा चंगलक्लामे अनिदु याम लुना तिनबो ओइरा माले इकोइ कोइनादे अदुबो बेवारटी काइनादे सर अयमदा चंगो वांगलेन सिदा फमो वांगलेन चंगलक्लगा चेर चिंथोकलगा फमे सर हुजुकिदबो कमाइ तौरगे मरी मखों कितंग फावबा खंगबा ngamdabra ऑफिसर लोया सोरमुक्तंग सांगनो होंदोइ हा वांगलेन केसी लाइरोइदौरे हुजुकी नुपादो मा चेनागनी हाइबदि मै खंगे पिक्चर सिदा तारिबा ममी एसिसो मा ओइगदोइनि मसि मिनंबा नते अदुबो माना मा नते खंगदे हाइदन तौरगा लेबसिदा कोक ngauरिबनि अखोइदि मानि हाइबगी थाजनिङाइगी प्रूफ एविडेंस मतिक चाना लेतबसिदा अदुबु रणबीर हाइरबा मिसकसिदि यामना चुंगनिङा ओइरे थौदोकदुदा हिंगौरिबि विक्टिम नुपि अदुनसो रणबीर से ओइगनि हाइदना कन्ना हाइरि सर हुरान बना कैदोंनुंदा माना हुरालिबा पोदो हुई हाइना हाइरक्ले
ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯅꯤꯅ ꯂꯣꯠꯁꯤꯟꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯍꯣꯡꯕ ꯀꯜꯂꯒꯗꯤ ꯆꯦꯟꯅꯔꯤꯕ ꯃꯤꯁꯛꯇꯨ ꯐꯥꯔꯒ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯃꯁꯥꯅꯗꯤ ꯊꯕꯛ ꯑꯁꯤꯗ ꯃꯥ ꯆꯦꯟꯅꯩ ꯍꯥꯏꯅꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯂꯣꯏ ꯑꯗꯣ ꯁꯔꯅ ꯌꯥꯝ ꯆꯤꯡꯅꯔꯒꯅ ꯑꯃꯨꯛꯇꯪ ꯀꯧꯈꯠꯂꯒ ꯆꯩ ꯄꯤꯖꯔꯒ ꯑꯁꯦꯡꯕꯗ ꯍꯥꯏꯍꯟꯕꯗꯤ ꯑꯗꯨꯁꯨ ꯋꯥꯡꯂꯦꯟ ꯍꯦꯛꯇ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯅ ꯈꯨꯠ ꯊꯥꯕꯁꯨ ꯑꯩ ꯀꯌꯥ ꯇꯧꯅꯤꯡꯗꯦ ꯑꯁꯦꯡꯕꯗꯨꯕꯨ ꯈꯪꯂꯒꯗꯤ ꯍꯥꯏꯗꯅ ꯋꯥꯍꯩ ꯖꯥꯠ ꯍꯥꯏꯗꯨꯅ ꯍꯪꯂꯕꯅꯤ ꯑꯗꯨꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯀꯤꯍꯟꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯁꯨ ꯀꯥꯟꯅꯕ ꯐꯪꯗꯦ ꯈꯪꯗꯦ ꯇꯧꯗꯦ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠꯇꯣ ꯃꯥ ꯃꯌꯨꯝꯗ ꯂꯩ ꯃꯆꯥꯒꯤ ꯕꯥꯔꯗꯦ ꯇꯧꯗꯨꯅ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯌꯨꯝꯗ ꯂꯩ ꯁꯤ ꯉꯥꯛꯇꯅꯤ ꯄ꯭ꯔꯨꯐ ꯑꯣꯏꯅ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯂꯧꯍꯧꯔꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯀꯣꯟꯅ ꯐꯖꯅ ꯌꯦꯡꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯁꯨ ꯆꯤꯡꯊꯣꯛꯂꯒ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯋꯥꯡꯂꯦꯟꯗꯨ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯄꯦꯄꯔꯗꯨ ꯊꯥꯡꯒꯠꯂꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯊꯝꯂꯒ ꯃꯃꯤꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯆꯤꯡꯅꯤ ꯍꯥꯏꯗꯤ ꯃꯥ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯁꯦ ꯃꯃꯤꯁꯤ ꯈꯛ ꯎꯔꯒ ꯆꯤꯡꯅꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯑꯩꯅ ꯌꯥꯗꯕ ꯈꯔ ꯌꯥꯎꯔꯤ ꯃꯁꯤꯗꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯔꯤꯁꯦ ꯑꯗꯨꯅ ꯃꯥꯅ ꯇꯧꯗꯦ ꯈꯪꯗꯦ ꯍꯥꯏꯗꯅ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯁꯤꯗꯒꯤ ꯃꯥ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯗꯤ ꯂꯣꯠꯅ ꯑꯩꯒꯤ ꯀꯣꯟꯁꯇꯦꯕꯜ ꯈꯔ ꯊꯥꯗꯣꯛꯂꯒ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯍꯟꯒꯅꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯁꯦ ꯇꯟꯕꯨ ꯇꯜꯂꯄꯣꯠꯅꯤꯗ ꯃꯤꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯁꯦ ꯐꯠꯇ ꯅꯦꯛ ꯇꯧꯕꯤꯕ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯗꯤ ꯈꯪꯗꯦ ꯀꯦꯁ ꯑꯃ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯔꯤꯕ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯆꯧ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁ ꯃꯤ ꯂꯂꯣꯟꯕꯒꯤ ꯀꯦꯁ ꯃꯆꯥ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯗ꯭ꯔꯒ ꯀꯔꯕꯥꯔꯋꯥꯂꯥ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯃꯨꯛ ꯁꯤꯗ ꯗ꯭ꯔꯒ ꯗꯤꯂꯔ ꯑꯆꯧꯕꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗ꯭ꯔꯤꯕꯅꯤꯗꯣ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯟꯕ ꯑꯣꯏꯅꯁꯨ ꯊꯣꯛꯄ ꯈꯪꯗ꯭ꯔꯦꯗ ꯂꯝꯗꯝꯁꯤꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤꯗ ꯈꯤꯇꯪ ꯈꯪꯕꯤꯔꯒꯗꯤ ꯐꯒꯗꯧꯕꯅꯤ ꯊꯕꯛꯁꯤꯕꯨ ꯈꯣꯏꯗꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯒꯦ ꯍꯥꯏꯅ ꯆꯪꯉꯛꯀꯕꯅꯤꯅ ꯇꯧꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅꯕꯨ ꯐꯖꯅ ꯇꯧꯔꯒꯗꯤ ꯅꯣꯡꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯊꯥꯖꯕ ꯊꯝꯂꯛꯀꯅꯤꯗ ꯃꯃꯥꯡ ꯊꯀꯦꯜ ꯃꯣꯠꯄ ꯀꯌꯥ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅꯁꯨ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯇꯞꯅ ꯁꯦꯡꯗꯣꯛꯄ ꯇꯥꯕꯅꯤ ꯃꯁꯤꯗ ꯅꯪ ꯑꯩ ꯈꯛꯇꯅ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯄꯨꯂꯞ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯏ ꯂꯣꯌꯥ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯨ ꯊꯥꯡꯒꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯄꯨꯡꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯋꯥꯡꯂꯦꯟ ꯑꯩ ꯅꯉꯣꯟꯗ ꯊꯕꯛ ꯑꯃꯇ ꯁꯤꯟꯅꯔꯝꯒꯦ ꯅꯪ ꯆꯠꯊꯣꯛꯀꯗꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ ꯂꯩꯇꯦ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯐꯣꯟꯁꯦ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯒꯦ ꯅꯪꯅ ꯀꯣꯜ ꯔꯦꯀꯣꯔꯗꯀꯤ ꯗꯤꯇꯦꯜꯁ ꯄꯨꯝꯕꯗꯨ ꯆꯤꯡꯊꯣꯛꯑꯝꯃꯣ ꯑꯇꯩꯗꯨꯅ ꯑꯩ ꯍꯜꯂ ꯇꯧꯔꯁꯤ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯅꯨꯄꯤ ꯃꯍꯥꯛꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯩꯔꯤ ꯐꯅꯤ ꯁꯔ ꯆꯠꯄꯤꯔꯣ ꯂꯣꯌꯥ ꯄꯨꯝꯅꯃꯛ ꯋꯥꯡꯂꯦꯟꯗ ꯁꯤꯟꯅꯔꯝꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯟꯁꯇꯦꯕꯜ ꯈꯔ ꯇꯧꯔꯒ ꯌꯥꯏꯁꯅꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯏꯔꯩꯅꯨꯁꯨ ꯌꯨꯝꯗ ꯄꯨꯊꯗꯨꯅ ꯂꯩꯔꯦ ꯍꯤꯌꯔꯦꯜꯅ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯕ ꯐꯥꯎꯕꯗꯤ ꯍꯥꯏꯗꯅ ꯂꯩꯁꯅꯥꯁꯨ ꯄꯨꯟꯅ ꯁꯤꯖꯒꯤ ꯃꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯨꯝꯂꯛꯄꯗꯒꯤ ꯏꯔꯩꯅꯨ ꯀꯔꯤꯝꯇ ꯆꯥꯎꯊꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯃꯃꯥꯡꯃꯛꯇꯗ ꯃꯄꯨꯔꯣꯏꯕꯕꯨ ꯇꯝꯊꯤꯅ ꯐꯨꯔꯒ ꯄꯨꯕꯤꯈꯤꯕꯗꯨ ꯍꯧꯖꯤꯛꯁꯨ ꯁꯪꯁꯪꯅ ꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯥꯎꯕ ꯉꯝꯗꯦ ꯀꯔꯝꯅꯁꯨ ꯀꯥꯎꯒꯅꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛꯅꯤ ꯍꯧꯖꯤꯛ ꯏꯔꯩꯅꯨꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯆꯥꯗ ꯊꯛꯇ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯁꯣꯏꯕ ꯇꯥꯔꯦ ꯈꯟ ꯃꯃꯥ ꯂꯩꯁꯅꯥꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯗꯨꯅ ꯀꯥꯈꯠꯂꯛꯏ ꯏꯔꯩꯅꯨꯗꯤ ꯇꯨꯃꯤꯟ ꯐꯝꯂꯒ ꯎꯪꯂꯒ ꯑꯗꯨꯃꯛ ꯂꯩ ꯃꯤꯠꯀꯤ ꯄꯤꯁꯨ ꯀꯪꯗꯦ ꯂꯩꯁꯅꯥ ꯃꯆꯥꯕꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯂꯒ ꯆꯥꯛꯇꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯁꯥꯏꯠ ꯇꯦꯕꯜ ꯑꯗꯨꯗ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯅꯥꯀꯜꯗ ꯇꯞꯅ ꯐꯝꯊꯩ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯣ ꯏꯔꯩꯅꯨ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯆꯥꯛꯇꯨ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣ ꯅꯪꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯁꯨꯝ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥꯗꯨ ꯐꯔꯔꯣꯏꯅꯦ ꯅꯪꯒꯤ ꯈꯛ ꯈꯟꯒꯅꯨ ꯅꯪꯅ ꯆꯔꯥ ꯍꯦꯟꯕꯗ ꯁꯣꯛꯀꯗꯧꯔꯤꯕꯁꯦ ꯅꯪ ꯈꯛ ꯅꯠꯇꯦꯅꯦ ꯆꯥꯛꯁꯦ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯈꯤꯇꯪ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯋꯥꯈꯜꯗꯣ ꯍꯦꯟꯅꯁꯨ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨꯅꯦ ꯅꯪꯕꯣ ꯏꯔꯩꯅꯨꯗꯣ ꯃꯄꯤ ꯑꯃꯨꯛꯁꯨ ꯊꯤꯡꯕ ꯉꯝꯗ ꯇꯥꯔꯦ ꯌꯥꯝꯃꯨꯡꯅ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯀꯩꯝꯇ ꯆꯥꯔꯣꯏꯕ ꯆꯥꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯃꯥꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯂꯩꯌꯣ ꯍꯥꯏꯅꯣ ꯌꯥꯝꯃꯨꯡꯗ ꯌꯥꯝ ꯊꯤꯅꯁꯨ ꯐꯨꯕꯤꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯃꯥ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯩ
ꯃꯌꯥꯝꯒꯤ ꯈꯟꯕꯗ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯆꯪꯗꯦ ꯏꯃꯥ꯫ ꯂꯩꯁꯅꯥꯁꯨ ꯈꯪꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯒ ꯃꯆꯥꯅ ꯆꯥꯎꯊꯧ ꯀꯩꯁꯨ ꯌꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯏꯔꯩꯅꯨꯒꯤ ꯐꯤꯕꯝꯗꯤ ꯑꯁꯨꯝ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯛꯄꯗꯨꯗ ꯑꯄꯤꯛꯄ ꯊꯋꯥꯏ ꯃꯆꯥ ꯑꯗꯨꯒꯤꯁꯨ ꯈꯜꯂꯒ ꯆꯥꯎ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯥꯛ ꯏꯁꯤꯡꯗꯤ ꯑꯃꯠꯇ ꯆꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯂꯩꯁꯅꯥꯅ ꯃꯆꯥꯕꯨ ꯇꯞꯅ ꯊꯦꯝꯂꯤ꯫ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ꯫ ꯅꯪꯒꯤ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯃꯥ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ꯫ ꯅꯪꯅ ꯑꯗꯨꯝ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯒꯗꯤ ꯑꯄꯤꯛꯄ ꯇꯩꯕꯪ ꯐꯥꯎꯗ꯭ꯔꯕ ꯅꯆꯥꯗꯨꯒꯤꯁꯨ ꯈꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯅꯪꯅ ꯆꯥꯗꯕꯗ ꯃꯥꯁꯨ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯪꯅꯕ ꯍꯣꯠꯅꯔꯤꯁꯤꯗꯤ꯫ ꯑꯗꯨꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ꯫ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯃꯌꯥꯝ ꯑꯃ ꯅꯪ ꯆꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯁꯥꯗꯣ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯧ꯫ ꯑꯩꯒꯤ ꯏꯌꯥ ꯀꯩꯁꯨ ꯇꯧꯔꯣꯏꯅꯤ ꯕꯦꯝꯃ꯫ ꯂꯩꯁꯅꯥꯅ ꯊꯦꯝꯂꯒ ꯃꯆꯥꯕꯨ ꯅꯝꯗꯅ ꯆꯥꯛ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯄꯤꯖꯅꯕ ꯍꯣꯠꯅꯩ꯫ ꯏꯔꯩꯅꯨꯗꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯕ ꯃꯆꯥꯗꯨꯒꯤꯗꯃꯛ ꯈꯟꯒꯗ꯭ꯔꯥ ꯃꯄꯨꯔꯣꯏꯕꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯉꯥꯎꯆꯠꯅꯔꯒ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯩꯁꯅꯥꯅ ꯅꯝꯗꯅ ꯆꯥꯛꯇꯨ ꯆꯥꯛꯈꯨꯝ ꯑꯃꯅꯤ ꯄꯤꯖꯩ꯫ ꯑꯇꯩꯗꯤ ꯂꯣꯏꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯁꯅꯥ ꯄꯤꯖꯕ ꯂꯣꯏꯔꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯁꯤꯖꯗꯣ ꯀꯤꯆꯟꯗ ꯎꯡꯂꯒ ꯐꯝꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯁꯅꯥ ꯆꯪꯂꯛꯄꯗꯨꯗ ꯂꯩꯁꯅꯥ ꯏꯃꯥꯕꯨ ꯆꯥꯛ ꯆꯥꯍꯧꯔꯕ꯭ꯔꯣ? ꯏꯅꯝꯁꯦ ꯆꯥꯛ ꯆꯥꯎꯒ ꯌꯥꯗꯦꯗ ꯀꯞꯇꯅ ꯁꯨꯝ ꯂꯩ꯫ ꯑꯗꯨꯗ ꯑꯩꯅ ꯅꯝꯗꯅ ꯊꯦꯝꯃꯒ ꯆꯥꯛꯈꯨꯝ ꯑꯃ ꯑꯅꯤꯗꯤ ꯆꯥꯍꯧꯔꯕꯅꯤ꯫ ꯆꯥꯛꯁꯦ ꯈꯤꯇꯪ ꯄꯨꯕꯅꯤ ꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯛꯇꯦ ꯇꯧꯔꯤꯁꯦ꯫ ꯁꯤꯖꯗꯣ ꯋꯥ ꯉꯥꯡꯗꯅ ꯀꯞꯊꯣꯔꯛꯏ꯫ ꯈꯪꯗ꯭ꯔꯦꯗ ꯂꯩꯁꯅꯥ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯦ꯫ ꯏꯁꯣꯔꯁꯤꯅ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥꯗꯨꯒꯤꯁꯨ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ꯫ ꯃꯥꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯏꯃꯧꯁꯤꯅ ꯑꯃꯨꯛ ꯃꯁꯥꯁꯦ ꯀꯩꯝꯇ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯋꯥꯈꯜꯁꯦ ꯍꯦꯟꯅ ꯋꯥꯔꯣꯏꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯂꯩꯖꯒꯗꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ꯫ ꯂꯩꯁꯅꯥ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏ꯫ ꯏꯆꯥꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯏꯃꯧꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯁꯤꯖꯅ ꯀꯞꯄ ꯎꯔꯒ ꯂꯩꯁꯅꯥꯁꯨ ꯃꯄꯤ ꯏꯔ ꯆꯦꯜꯂꯤ꯫ ꯏꯅꯝꯁꯦ ꯏꯆꯥꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ꯫ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ꯫ ꯏꯌꯥꯗꯣ ꯑꯩꯅꯁꯨ ꯏꯆꯥꯗ ꯏꯆꯥꯒꯨꯝ ꯂꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯅꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯕꯣ꯫ ꯁꯣꯝꯗ ꯂꯣꯌꯥꯅ ꯌꯥꯏꯁꯅꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯌꯥꯏꯁꯅꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯂꯣꯌꯥꯁꯨ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯕꯅꯤꯅ ꯉꯁꯤꯗꯗꯤ ꯉꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕꯅꯤ꯫ ꯌꯥꯏꯁꯅꯥ ꯉꯥꯏꯕꯗ ꯅꯨꯃꯤꯠꯁꯨ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯃꯥ ꯕꯤꯃꯣꯂꯥꯅ ꯃꯆꯥꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯈꯤꯕꯅꯤ꯫ ꯂꯣꯌꯥ ꯍꯧꯖꯤꯛꯁꯨ ꯌꯥꯏꯁꯅꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯌꯥꯏꯁꯅꯥꯗꯣ ꯃꯥꯒꯤ ꯁ꯭ꯀꯨꯇꯤꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥ ꯃꯆꯥꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯥꯔ ꯏꯆꯥꯅꯨꯄꯤ ꯍꯜꯂꯛꯈ꯭ꯔꯦ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯃꯥꯒ ꯄꯨꯟꯅ ꯆꯪꯖꯔꯛꯂꯒꯦ꯫ ꯑꯣ ꯐꯅꯤ ꯐꯅꯤ꯫ ꯕꯤꯃꯣꯂꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯕꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯗꯅ ꯂꯩꯕꯅꯣ ꯈꯪꯗꯦ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯄꯥꯛ ꯍꯦꯛ ꯆꯪꯂꯛꯇꯦ꯫ ꯂꯣꯌꯥ ꯘꯔꯤꯗꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ ꯄꯨꯡꯗꯤ 6 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯃꯆꯥꯗꯣ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯂꯣꯌꯥꯒꯤ ꯍꯦꯛ ꯍꯦꯛ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯁꯥꯔꯅ ꯑꯩ ꯉꯥꯏꯕꯤꯕꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯁꯥꯔ? ꯃꯇꯝꯁꯨ ꯊꯦꯡꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯀꯣꯏꯊꯣꯛꯇꯕꯤ ꯍꯦꯛ ꯊꯧꯔꯁꯦ꯫ ꯅꯪ ꯍꯤꯌꯥꯔꯦꯜ ꯈꯪꯕ꯭ꯔꯣ? ꯕꯦꯡꯀꯤ ꯃꯦꯅꯦꯖꯔ ꯁꯟꯗꯣꯛꯅ ꯇꯥꯛꯇ꯭ꯔꯒꯁꯨ ꯈꯪꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯣ ꯈꯪꯉꯤ ꯁꯥꯔ꯫ ꯑꯣꯀꯦ ꯃꯥ ꯍꯧꯖꯤꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯌꯥꯏꯁꯅꯥ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯐꯠ ꯌꯦꯡꯉꯤ꯫ ꯈꯪꯗꯦ ꯁꯥꯔ ꯀꯃꯥꯏꯅ ꯃꯥꯡꯈ꯭ꯔꯤꯅꯣ? ꯂꯣꯌꯥ ꯌꯥꯝꯅ ꯂꯨꯊꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯥꯏꯁꯅꯥꯗ ꯌꯦꯡꯉꯤ꯫ ꯃꯥꯕꯨ ꯃꯤꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯣ ꯀꯤꯗꯅꯦꯞ ꯇꯧꯍꯜꯂꯤꯕ ꯃꯤꯗꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯅꯪꯅꯅꯤ ꯍꯥꯏꯗ꯫ ꯌꯥꯏꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯈꯪꯁꯧ ꯁꯧꯒꯠꯂꯤ꯫ ꯀꯩꯅꯣ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯕꯗꯅꯥꯝ ꯄꯪꯄꯤꯗꯗꯤ ꯄꯤꯔꯛꯀꯅꯨ꯫ ꯌꯥꯏꯁꯅꯥ ꯅꯪ ꯀꯦꯁ ꯑꯃꯒꯤ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯀꯣꯔꯠꯇ ꯆꯠꯂꯤ ꯍꯥꯏꯕꯁꯨ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯅꯪꯅ ꯖꯦꯜꯗ ꯂꯩꯕꯒꯤ ꯃꯔꯝꯁꯨ ꯈꯪꯉꯤ꯫ ꯄꯨꯝꯅꯃꯛ ꯋꯥꯔꯤꯁꯨ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯍꯤꯌꯥꯔꯦꯜꯕꯨ ꯂꯧꯇꯨꯅꯕꯗ ꯅꯪꯁꯨ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ꯫ ꯑꯁꯦꯡꯕꯗꯣ ꯈꯪꯂꯒꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯍꯥꯏꯔꯣ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯨ꯫
ꯀꯤꯠ ꯅꯝꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯕꯤꯃꯣꯂꯥꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯗꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯍꯥꯏꯕꯤꯒꯅꯨ ꯁꯥꯔ. ꯏꯆꯥꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯀꯦꯁ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯏꯆꯥꯗ ꯇꯥꯏꯅꯕꯗꯨꯗꯤ ꯇꯧꯖꯍꯟꯅꯤꯡꯗꯦ. ꯀꯦꯁ ꯑꯃꯒꯤ ꯂꯣꯏꯁꯤꯟꯗꯗꯅ ꯀꯣꯔꯠꯇ ꯀꯥꯔꯤꯉꯩ ꯑꯁꯤꯗ ꯑꯃꯃꯨꯛ ꯀꯃꯥꯏꯅ ꯇꯧꯁꯤꯟꯒꯗꯧꯔꯤꯅꯣ? ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯗꯅꯅꯦ ꯁꯥꯔ ꯍꯣꯏꯅꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯤꯒꯅꯨ. ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯗꯦꯠ 12 ꯁꯟꯗꯦ ꯅꯨꯃꯤꯠ ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯑꯩ ꯌꯨꯝꯗ ꯂꯩ. ꯑꯗꯨꯒꯤꯁꯨ ꯄ꯭ꯔꯨꯐ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯀꯗꯣꯏꯔꯣ? ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯒꯗꯤ ꯄ꯭ꯔꯨꯐ ꯄꯤꯌꯨ ꯍꯥꯏꯔꯛꯄ ꯌꯥꯏ. ꯌꯥꯏꯁꯅꯥ ꯌꯥꯝ ꯀꯥꯛꯅ, ꯁꯥꯔ, ꯁꯥꯔꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤꯕꯗꯣ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯒꯤ ꯃꯒꯨꯟ ꯉꯥꯛꯅ ꯆꯠꯄꯤꯌꯨ. ꯁꯥꯔ ꯍꯣꯏꯅ ꯂꯩꯔꯤꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯔ ꯍꯣꯏꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯅꯣꯛꯍꯟꯁꯤꯜꯂꯒ ꯀꯦꯁ ꯄꯥꯟꯈꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯃꯁꯤꯗꯤ ꯆꯨꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤ. ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛꯇ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯀꯤꯠꯅꯝ ꯅꯝꯕꯗꯨꯗꯤ ꯃꯗꯨ ꯈꯔ ꯍꯦꯟꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯍꯣꯏ, ꯃꯇꯝ ꯑꯃꯗ ꯍꯤꯌꯥꯏꯔꯦꯜ ꯑꯩꯒ ꯂꯣꯏꯅ ꯇꯤꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯃꯔꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ. ꯊꯦꯡꯁꯨ ꯊꯦꯡꯅꯈꯤꯗꯕ ꯀꯨꯏꯔꯦ. ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯖꯈ꯭ꯔꯕꯅꯤ. ꯑꯗꯨꯒ ꯑꯩꯁꯨ ꯃꯥꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗ꯭ꯔꯕꯅꯤ. ꯁꯥꯔꯅ ꯉꯁꯤ ꯑꯃꯨꯛ ꯃꯥꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯕꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ. ꯂꯣꯌꯥ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ. ꯋꯥꯔꯧꯕꯗꯤ ꯌꯥꯗꯦ. ꯀꯦꯁ ꯑꯃꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛ ꯆꯤꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ. ꯑꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯇꯧꯕꯅꯤ, ꯍꯪꯐꯝ ꯊꯣꯛꯄꯒꯤ ꯍꯪꯕꯅꯤ. ꯐꯔꯦ, ꯁꯣꯝꯅ ꯃꯥꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯥꯖꯔꯒꯦ. ꯁꯣꯝꯒꯤ ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯣꯝꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯛꯄꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ. ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯁꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕꯅꯤꯅ ꯊꯤꯕꯗ ꯑꯃꯁꯨ ꯈꯔꯗꯤ ꯗꯔꯀꯥꯔ ꯇꯥꯒꯗꯧꯔꯤ. ꯀꯦꯁꯇꯨꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦ. ꯁꯥꯔꯅ ꯀꯧꯔꯛꯂꯒ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯆꯥꯗꯦ. ꯃꯔꯝꯗꯤ ꯑꯩ ꯀꯦꯁ ꯑꯗꯨꯗ ꯌꯥꯎꯗꯦ. ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯁꯥꯔꯒꯤ ꯋꯥꯍꯪꯗꯣ ꯍꯪꯕꯤꯌꯨ. ꯑꯩꯒꯗꯤ ꯃꯔꯤ ꯂꯩꯅꯍꯟꯕꯤꯔꯛꯀꯅꯨ. ꯑꯩ ꯏꯁꯥ ꯂꯩꯁꯥꯕꯤꯅꯤ. ꯑꯗꯨꯅ ꯀꯩꯁꯨ ꯂꯩꯇꯕ ꯀꯦꯁꯀꯤꯁꯨ ꯑꯩꯅ ꯃꯔꯝ ꯆꯥꯗꯅ ꯑꯗꯨ ꯑꯗꯥꯅ ꯕꯗꯅꯥꯝ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ. ꯑꯩ ꯂꯥꯛꯄꯁꯨ ꯉꯝꯃꯣꯏ. ꯃꯤꯁꯦꯁꯅ, ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ. ꯀꯦꯁ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯗꯤ ꯈꯔ ꯌꯦꯠꯆꯒꯗꯧꯔꯤ. ꯁꯣꯝ ꯇꯧꯗ꯭ꯔꯦ ꯌꯥꯔꯦ. ꯇꯧꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯛꯄꯗꯣ ꯂꯥꯛꯄꯤꯌꯨ. ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯒꯦ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯍꯤꯌꯥꯏꯔꯦꯜꯁꯤꯕꯨ ꯅꯪꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤꯖꯥꯠꯂꯣ? ꯕꯤꯃꯣꯂꯥꯗꯣ ꯇꯞꯊꯔꯒ ꯃꯆꯥꯒꯤ ꯃꯍꯨꯠ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯌꯥꯔꯦꯁꯦ ꯏꯕꯨꯡꯉꯣ ꯁꯥꯔ, ꯁꯥꯎꯕꯤꯔꯅꯨ. ꯑꯩꯒꯤ ꯏꯆꯥꯁꯨ ꯃꯔꯝ ꯆꯥꯗꯅ ꯍꯦꯛ ꯁꯥꯔꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯗꯅ ꯇꯧꯔꯤꯅꯤ. ꯏꯆꯥ ꯃꯔꯜ ꯂꯩꯇꯦ. ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯛꯂꯕꯨꯗꯤ ꯁꯣꯏꯗꯅ ꯂꯥꯛꯆꯒꯅꯤ. ꯃꯤ ꯑꯃ ꯃꯥꯡꯂꯤꯕ ꯃꯁꯤꯕꯨ ꯐꯥꯒꯤꯔꯅꯦ? ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡ ꯊꯤꯒꯠꯐꯝ ꯊꯣꯛꯄꯅꯤ. ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯁꯥꯎꯖꯔꯣꯏ. ꯌꯥꯔꯦ ꯌꯥꯔꯦ, ꯆꯠꯄꯤꯅꯕ ꯇꯧꯔꯣ. ꯅꯨꯃꯤꯗꯥꯡ ꯀꯣꯏꯔꯦ ꯅꯈꯣꯏ ꯂꯥꯛꯄꯁꯦ ꯌꯨꯝꯊꯪꯅꯕ ꯃꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯅꯕ ꯇꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥ ꯊꯣꯛꯈꯤꯔꯝꯃꯤ.